ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯦꯐꯔꯃꯦꯁꯟ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥꯎꯃꯛ ꯌꯥꯎꯗꯕ ꯌꯥꯗꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯊꯑꯣꯏꯅ ꯑꯦꯐꯔꯃꯦꯁꯟ ꯇꯥꯒꯦꯔꯥ ꯇꯥꯏꯔꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯇꯠꯇꯅ ꯑꯗꯨꯝ ꯁꯣꯟꯖꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯑꯗꯨꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯐꯔꯃꯦꯁꯟꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯅ ꯁꯣꯟꯒꯦꯔꯥ ꯐꯠꯇꯅ ꯁꯣꯟꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯗꯨꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯐ ꯐꯠꯇ ꯌꯦꯡꯁꯤꯜꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕꯗ ꯉꯥꯛꯇ ꯈꯟꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯒꯗꯤꯀꯣ ꯑꯗꯨ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯈꯜꯂꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯗꯨꯝ ꯔꯤꯖꯜ ꯄꯤꯔꯛꯀꯅꯦꯕ ꯁꯤꯅ ꯑꯦꯐꯔꯃꯦꯁꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯥꯔꯠ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯅꯣꯡꯊꯣꯝꯕꯝ ꯄ꯭ꯔꯦꯝꯖꯤꯠ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯑꯗꯣꯝꯕꯨ ꯍꯟꯖꯤꯟ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩ ꯉꯁꯤꯒꯤ ꯑꯦꯐꯔꯃꯦꯁꯟ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯑꯦꯐꯔꯃꯦꯁꯟꯁꯦ ꯀꯔꯝꯍꯥꯏꯅ ꯍꯥꯏꯒꯗꯒꯦ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯀꯔꯝꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯃꯇꯝ ꯁꯪꯕ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯗꯣꯝꯒꯤ ꯂꯥꯏꯐꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯍꯣꯡꯕ ꯈꯔ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯑꯩꯅ ꯁꯦꯝꯖꯕ ꯊꯝꯖꯕ ꯑꯦꯐꯔꯃꯦꯁꯟꯅꯤ ꯑꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯨꯛꯇꯪ ꯇꯥꯕꯤꯌꯨ ꯑꯗꯣ ꯌꯥꯔꯤꯕꯃꯈꯩ ꯏꯌꯔꯐꯣꯟ ꯌꯨꯁ ꯇꯧꯔꯒ ꯏꯌꯔꯐꯣꯟ ꯁꯤꯖꯤꯟꯅꯔꯒ ꯇꯥꯕꯤꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯣ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯉꯥꯛꯇꯪ ꯐꯝꯕꯤꯗꯨꯅ ꯁꯣꯔ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯐꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣꯝꯅ ꯐꯝꯂꯤꯕ ꯃꯑꯣꯡꯗꯣ ꯑꯗꯣꯝꯅ ꯐꯝꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯐꯝꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯔꯤꯂꯦꯛꯁ ꯑꯣꯏꯅ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯐꯝꯕꯤꯔꯒ ꯁꯣꯔꯁꯦ ꯆꯅꯤꯡ ꯇꯥꯅ ꯑꯃꯨꯛꯇꯪ ꯍꯣꯟꯕꯤꯌꯨ ꯍꯥꯏꯗꯤ ꯁꯣꯔ ꯁꯥꯡꯅ ꯅꯥꯇꯣꯟꯁꯤꯗ ꯑꯃꯨꯛꯇꯪ ꯆꯤꯡꯈꯠꯄꯤꯔꯦ ꯌꯥꯗ ꯇꯞꯅ ꯍꯣꯟꯗꯕꯤꯕ ꯍꯥꯏꯗꯤ ꯆꯅꯤꯡ ꯇꯥꯅ ꯑꯃꯨꯛꯇꯪ ꯁꯣꯔ ꯍꯣꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯇꯪ ꯊꯑꯣꯏꯅ ꯍꯣꯟꯒꯦꯅ ꯐꯪꯗ꯭ꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯋꯥꯅ ꯁꯣꯔꯀꯥꯟꯗ ꯑꯃꯨꯛꯇꯪ ꯍꯣꯟꯕ ꯅꯠꯇꯅ ꯋꯥꯈꯜꯗ ꯈꯜꯂꯛꯑꯒ ꯅꯠꯇꯗꯤ ꯑꯩꯈꯣꯏꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯅꯦ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯀꯥꯏꯁꯦ ꯍꯣꯏ ꯊꯕꯛ ꯋꯥꯅ ꯁꯣꯔꯀꯥꯟꯗ ꯁꯣꯔ ꯈꯤꯇꯪ ꯍꯣꯟꯗꯣꯛꯀꯦ ꯀꯥꯏꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯗꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯊꯑꯣꯏꯅ ꯅꯤꯡꯁꯤꯡꯉꯒ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯑꯃꯨꯛꯇꯪ ꯍꯣꯟꯕ ꯍꯥꯏꯕꯁꯦ ꯌꯥꯎꯗꯕꯅꯦꯕ ꯑꯗꯨꯅ ꯁꯤꯅ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯑꯃꯨꯛꯇꯪ ꯍꯣꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣই ꯍꯛꯆꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯤꯂꯦꯛꯁ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯁꯣꯔꯅ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡ ꯇꯥꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯄꯤꯔ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯐꯝꯕꯤꯔꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯔꯛꯂꯤꯕ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯑꯗꯣꯝꯅ ꯊꯃꯣꯏꯗ ꯆꯤꯟꯗ ꯅꯠꯇꯦꯀꯣ ꯊꯃꯣꯏꯗ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯃꯇꯨꯡ ꯏꯟꯕꯤꯔꯛꯑꯣꯕ ꯐꯔꯦ ꯍꯧꯔꯁꯤꯀꯣ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯃꯆꯥꯅꯣ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯃꯆꯥꯅꯣ ꯍꯛꯆꯥꯡ ꯐꯕ ꯑꯩꯅꯤ ꯍꯛꯆꯥꯡ ꯐꯕ ꯑꯩꯅꯤ ꯁꯦꯟ ꯄꯥꯏꯕ ꯑꯩꯅꯤ ꯁꯦꯟ ꯄꯥꯏꯕ ꯑꯩꯅꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅꯤ ꯄꯥꯡꯒꯜ ꯀꯟꯕ ꯑꯩꯅꯤ ꯄꯥꯡꯒꯜ ꯀꯟꯕ ꯑꯩꯅꯤ ꯏꯊꯧ ꯃꯁꯛ ꯈꯪꯕ ꯑꯩꯅꯤ ꯏꯊꯧ ꯃꯁꯛ ꯈꯪꯕ ꯑꯩꯅꯤ ꯂꯥꯏꯁꯨ ꯈꯪꯕ ꯑꯩꯅꯤ ꯂꯥꯏꯁꯨ ꯈꯪꯕ ꯑꯩꯅꯤ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯅꯤ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯅꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯩꯅꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯩꯅꯤ ꯍꯔꯥꯎꯅ ꯂꯩꯕ ꯑꯩꯅꯤ ꯍꯔꯥꯎꯅ ꯂꯩꯕ ꯑꯩꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯩꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯩꯅꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯕ ꯑꯩꯅꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯕ ꯑꯩꯅꯤ ꯃꯇꯤꯛ ꯆꯥꯕ ꯑꯩꯅꯤ ꯃꯇꯤꯛ ꯆꯥꯕ ꯑꯩꯅꯤ ꯃꯥꯏ ꯄꯥꯛꯄ ꯑꯩꯅꯤ ꯃꯥꯏ ꯄꯥꯛꯄ ꯑꯩꯅꯤ ꯗꯥꯎ ꯌꯥꯕ ꯑꯩꯅꯤ ꯗꯥꯎ ꯌꯥꯕ ꯑꯩꯅꯤ
ईश्वरना चांबीबा आईनी ईश्वरना चांबीबा आईनी सिंहाक्तंग तुमिना फमदुना दुम लेबिरोबो ngaktang minute yamdrabda minute amani tumina famduna thamoide kari foroke haibdo adum tumina ngaktang famduna tumina lebiyo relax atumna sumaina ngaktang tumina famduna lebirakanda duga pukning da khoi gi wakhal je phathaba ngamdraga jo khoina holiba sur sida ko khoina sur samu chingkhat pamu khondab sida karai da karmaina holige haib sida pukning changbiraga jo adumaina khoi gi wakhal je phadaba yaeba adumaina sur se adomna sur holiba sur sida wakhal je phadaba yu tapna karmaina holi karmaina hontoi haibdo karmaina chingchali karmaina hontoki haibdo daida pukning je sangbiraga tumina tamna phamaga ngaktang phamaga lebiyo ba adum kanda da dongi wakhal adaidi pungnamak ingtharakani ba tamna ngasi nongmda yamdrabda khogi minute 5-10 se adum sungsoi soidana adum tawinaba honabi gidoneba khoi chakchaba mathau taba dumaina ko aduga affirmation je khogi meditation je tamna nungti gi sijana neba yarige sijana ragadi adum sungsoi soidana adongi punchida honglakani habse ina thamjaningeba aduna yarige mkhai matam pumbada masi regular oina sang naina tawbiragadi adom gi sungsoi soidana hongakani habse thamjabaga loinena asigi dongtadi ai swada sum loisan jarage aduga adomna loi hoktang tabi bigida ma dombo hanjan thagachari